ꯄꯥꯎꯆꯦꯗ ꯌꯨꯝꯐꯝ ꯑꯣꯏꯕ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯑꯞꯗꯦꯠ ꯇꯧꯖꯔꯤ꯫ ꯏꯐꯝ ꯑꯃꯗꯤ SRAꯅ ꯀꯟꯗꯦꯝ ꯇꯧꯔꯛꯂꯦ꯫ ꯃꯅꯤꯄꯨꯔꯗ ꯁꯥꯁꯦꯟꯅꯕ ꯀꯥꯝꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯥꯠꯇꯣꯛꯄꯤꯈ꯭ꯔꯕ ꯃꯤꯑꯣꯏ 1995ꯒꯤ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯍꯟꯕꯤꯅꯕ ꯋꯥꯀꯠ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕ ꯀꯦꯁ ꯑꯁꯤꯕꯨ ꯄꯨꯊꯣꯛꯇꯨꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯈꯔ ꯑꯃꯗꯤ ꯃꯤꯔꯦꯞ ꯈꯔꯅ ꯃꯈꯣꯏꯒꯤ ꯚꯣꯠ ꯈꯣꯝꯕꯗ ꯁꯤꯖꯤꯟꯅꯔꯛꯄꯕꯨ ꯑꯦꯛꯁꯇ꯭ꯔꯥ ꯖꯨꯗꯤꯁꯤꯌꯦꯜ ꯑꯦꯖꯨꯀꯦꯁꯟ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ, ꯏꯐꯝ ꯑꯃꯁꯨꯡ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯦꯂꯔꯠ SRAꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯦ꯫ ꯏꯐꯝ ꯑꯃꯗꯤ SRAꯅ ꯄꯨꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ 2018ꯗ ꯄꯥꯡꯊꯣꯛꯈꯤꯕ 19 ꯁꯨꯕ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯖꯦꯅꯔꯦꯜ ꯏꯂꯦꯛꯁꯟ ꯃꯇꯝꯗ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔꯒ ꯃꯔꯤ ꯂꯩꯅꯅ ꯀꯣꯡꯒ꯭ꯔꯦꯁꯀꯤ ꯃꯊꯛꯇ ꯊꯥꯡꯒꯠꯄ ꯆꯥꯔꯖꯁꯤꯠꯀꯤ ꯃꯇꯥꯡꯗ BJPꯅ ꯃꯈꯣꯛ ꯐꯣꯡꯅ ꯂꯥꯎꯗꯨꯅ ꯑꯁꯤꯒꯨꯝꯕ ꯃꯤꯍꯥꯠ ꯑꯁꯤ ꯊꯤꯒꯠꯇꯨꯅ ꯆꯦꯟꯅꯕꯁꯤꯡ ꯃꯇꯤꯛ ꯆꯥꯕ ꯆꯩꯔꯥꯛ ꯄꯤꯍꯟꯒꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯗ ꯋꯥꯁꯛꯈꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗ ꯁ꯭ꯇꯦꯠ ꯑꯁꯤꯗ BJP ꯂꯩꯉꯥꯛ ꯂꯥꯛꯈ꯭ꯔꯕ ꯍꯧꯈꯤꯕ ꯆꯍꯤ 5 ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯐꯦꯛ ꯑꯦꯟꯀꯥꯎꯟꯇꯔ ꯀꯦꯁꯁꯤꯡꯒꯤ ꯃꯔꯛꯇ ꯑꯃꯈꯛꯇ ꯐꯥꯎꯕ ꯄꯨꯊꯣꯛꯇꯨꯅ ꯊꯤꯒꯠꯄ ꯑꯃꯗꯤ ꯃꯔꯥꯜ ꯂꯩꯕ ꯃꯤꯑꯣꯏ ꯗꯟꯗꯤ ꯄꯤꯅꯅꯕ ꯊꯕꯛ ꯂꯧꯈꯠꯈꯤꯕ ꯂꯩꯇꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ꯫ BJPꯒꯤ ꯂꯩꯉꯥꯛ ꯃꯇꯝꯗ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯀꯤ ꯗꯥꯏꯔꯦꯛꯁꯟ ꯃꯇꯨꯡꯏꯟꯅ ꯁꯥꯁꯤꯟꯅꯕ ꯃꯤꯍꯥꯠꯀꯤ ꯀꯦꯁ CBI, SITꯅ ꯅꯧꯅ ꯀꯦꯁ ꯔꯦꯖꯤꯁꯇꯥꯔ ꯇꯧꯗꯨꯅ ꯊꯤꯒꯠꯄ ꯃꯇꯝꯗ ꯆꯦꯟꯅꯕ ꯑꯥꯔꯝ ꯐꯣꯔꯁꯦꯁ ꯄꯥꯔꯁꯟꯁꯤꯡꯒꯤ ꯃꯊꯛꯇ ꯄ꯭ꯔꯣꯁꯤꯀ꯭ꯌꯨꯁꯟ ꯁꯦꯡꯁꯟ ꯇꯧꯕꯤꯅꯅꯕ ꯍꯥꯏꯖꯕ ꯌꯨꯅꯤꯌꯟ ꯒꯚꯔꯟꯃꯦꯟꯠ ꯑꯁꯤꯅ ꯑꯌꯥꯕ ꯄꯤꯕꯤꯈꯤꯗꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯔꯥꯜ ꯂꯩꯖꯗꯕ ꯃꯤꯆꯝꯁꯤꯡ ꯁꯥꯁꯤꯟꯅꯕ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯍꯥꯠꯄꯤꯈ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕ ꯀꯣꯛꯍꯟꯅꯕ ꯊꯧꯗꯣꯛꯁꯤꯡ ꯊꯤꯒꯠꯅꯅꯕ ꯇ꯭ꯔꯨꯊ ꯀꯃꯤꯁꯟ ꯂꯦꯡꯅꯅꯕ ꯋꯥꯐꯝ ꯂꯩꯉꯥꯛꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯊꯛꯇ CRPCꯒꯤ ꯁꯦꯛꯁꯟ 357A ꯒꯤ ꯃꯈꯥꯗ ꯚꯤꯛꯇꯤꯝ ꯐꯦꯃꯤꯂꯤꯁꯤꯡꯅ ꯀꯝꯄꯦꯟꯁꯦꯁꯟ ꯍꯣꯠꯅꯖꯔꯕꯁꯨ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯃꯗꯤ ꯁ꯭ꯇꯦꯠ ꯚꯤꯛꯇꯤꯝ ꯀꯝꯄꯦꯟꯁꯦꯁꯟ ꯁ꯭ꯀꯤꯝꯒꯤ ꯐꯟ ꯃꯇꯤꯛ ꯆꯥꯅ ꯊꯝꯕꯤꯗ꯭ꯔꯤ ꯍꯥꯏꯅꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯦ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃꯄꯥꯟꯗ ꯂꯩꯕꯤ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯅꯨꯄꯤ ꯃꯔꯨꯑꯣꯏꯅ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡꯒꯤ ꯁꯦꯛꯁꯟ ꯋꯥ ꯍꯧꯈꯤꯕ ꯆꯍꯤ 5-6 ꯑꯁꯤꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛ ꯂꯝꯒꯤ ꯅꯨꯄꯤꯁꯤꯡꯗ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯅꯨꯄꯤꯁꯤꯡꯅ ꯃꯩꯊꯦꯝ ꯇꯧꯕꯤꯗꯨꯅ ꯅꯨꯡꯁꯤꯕ ꯁꯥꯁꯤꯟꯅꯔꯒ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩꯗ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯀꯣꯟꯅꯊꯪꯗ ꯃꯆꯥ ꯌꯥꯎꯔꯛꯄꯗꯒꯤ ꯅꯨꯄꯥ ꯃꯌꯨꯝꯅꯁꯨ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯑꯋꯥꯏꯕ ꯚꯥꯔꯥꯒꯤ ꯀꯥ ꯑꯃꯗ ꯆꯍꯤ ꯈꯔ ꯂꯩꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯑꯋꯥꯡ ꯅꯣꯡꯄꯣꯛꯀꯤ ꯅꯨꯄꯤꯁꯤꯡꯕꯨ ꯍꯦꯛ ꯗꯣꯃꯦꯁꯇꯤꯛ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯁꯩꯊꯦꯡ ꯐꯪꯕꯒꯤ ꯏꯁꯨ ꯑꯁꯤ ꯍꯧꯖꯤꯛꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯆꯠꯊꯔꯛꯂꯦ꯫ ꯑꯩꯍꯥꯛ ꯍꯧꯈꯤꯕ ꯆꯍꯤ 5ꯃꯨꯛꯁꯤꯗ ꯗꯤꯜꯂꯤꯗ ꯅꯣꯔꯊ ꯏꯁꯠꯀꯤ ꯏꯁꯨ ꯀꯌꯥꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯆꯕ ꯑꯁꯤꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯀꯌꯥ ꯍꯛꯊꯦꯡꯅꯅ ꯊꯦꯡꯅꯈ꯭ꯔꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯒꯤ ꯑꯍꯦꯟꯕ ꯃꯍꯩ-ꯃꯁꯤꯡ ꯇꯝꯅꯅꯕ ꯅꯠꯇ꯭ꯔꯒꯅ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯅꯅꯕ ꯏꯟꯗꯤꯌꯥꯒꯤ ꯀꯦꯄꯤꯇꯦꯜ ꯗꯤꯜꯂꯤꯗ ꯂꯥꯛꯄ ꯆꯝꯖꯔꯕꯤ ꯅꯨꯄꯤ ꯀꯌꯥ ꯑꯔꯥꯛ ꯑꯔꯥꯛꯀꯤ ꯃꯌꯥꯗ ꯏꯟꯈꯠꯂꯛꯂꯤꯕ ꯖꯧꯍꯟꯒꯤ ꯄꯨꯟꯁꯤ ꯑꯣꯏꯕꯅ ꯋꯥꯈꯜ ꯈꯟꯊꯍꯧꯗꯕꯗꯒꯤ ꯃꯦꯟꯂꯦꯟ ꯏꯟꯗꯤꯌꯥꯒꯤ ꯃꯌꯥꯡ ꯅꯨꯄꯥꯁꯤꯡꯒ ꯂꯤꯚꯤꯡ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯅꯔꯨꯕꯗꯒꯤ ꯑꯋꯥꯕ ꯇꯥꯈ꯭ꯔꯕ ꯃꯤꯇꯩ ꯆꯅꯨ ꯀꯌꯥ ꯑꯃꯒꯤ ꯃꯤꯠꯂꯨ ꯄꯤꯔꯥꯡ ꯀꯪꯗꯅ ꯑꯋꯥꯕ ꯀꯌꯥ ꯈꯥꯡꯗꯨꯅ ꯍꯤꯡꯂꯤ꯫ ꯍꯟꯗꯛ ꯍꯧꯈꯤꯕ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯃꯥꯡꯗ ꯈꯪꯍꯧꯗꯅ ꯅꯨꯃꯤꯗꯥꯡꯗ ꯀꯣꯜ ꯑꯃ ꯂꯥꯛꯈꯤ꯫ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯩꯔꯦ ꯍꯥꯏꯅ ꯈꯨꯗꯛꯇ ꯑꯩꯍꯥꯛ ꯃꯐꯝ ꯑꯗꯨꯗ ꯆꯪꯁꯤꯟꯈꯤ꯫ ꯎꯄꯥꯏ ꯂꯩꯇ꯭ꯔꯕꯤ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯆꯍꯤ 9ꯃꯨꯛꯀꯤ ꯃꯆꯥꯅꯨꯄꯤꯒ ꯃꯄꯤ ꯆꯗꯨꯝ ꯇꯥꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯀꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯑꯩꯍꯥꯛꯁꯨ ꯃꯤꯇꯩ ꯅꯨꯄꯤ ꯑꯃ ꯑꯣꯏꯔꯨꯕꯅ ꯊꯃꯣꯏ ꯁꯣꯛꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯗꯨꯗ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯀꯔꯤꯅꯣ ꯍꯪꯕꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯈꯤ꯫ ꯅꯨꯄꯤ ꯃꯆꯥ ꯑꯁꯤ ꯊꯣꯡꯖꯨꯗꯒꯤꯅꯤ, ꯃꯥꯒꯤ ꯃꯃꯤꯡ ꯕꯦꯝꯕꯦꯝꯒ ꯑꯁꯦꯡꯕ ꯃꯤꯡ ꯅꯠꯇꯦ ꯃꯅꯣꯖ ꯀꯧꯕ ꯅꯨꯄꯥ ꯑꯁꯤꯒ ꯌꯨꯝ ꯄꯥꯟꯕꯒꯤ ꯃꯔꯤ ꯂꯩꯅꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ꯫ ꯍꯥꯏꯔꯤꯕ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯅꯣꯖꯒꯤ ꯃꯃꯥ ꯃꯄꯥ ꯏꯃꯨꯡ ꯃꯅꯨꯡꯅ ꯅꯨꯄꯤ ꯑꯁꯤꯕꯨ ꯌꯨꯝꯒꯤ ꯃꯧ ꯑꯃ ꯑꯣꯏꯅ ꯂꯧꯁꯤꯟꯕ ꯉꯝꯂꯣꯏ ꯍꯥꯏꯗꯨꯅ ꯏꯟꯊꯣꯛꯄꯤꯔꯛꯈꯤ꯫ ꯃꯗꯨꯒꯤ ꯃꯇꯨꯡꯗ ꯕꯦꯝꯕꯦꯝꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯅꯣꯖ ꯑꯃꯁꯨꯡ ꯕꯦꯝꯕꯦꯝ ꯃꯅꯤꯄꯨꯔꯗ ꯀꯧꯊꯣꯛꯇꯨꯅ ꯃꯤꯇꯩꯒꯤ ꯆꯠꯅꯕꯤ ꯃꯇꯨꯡꯏꯟꯅ ꯂꯧꯈꯠꯄꯤꯈꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤ ꯗꯤꯜꯂꯤꯗ ꯑꯃꯨꯛ ꯍꯟꯃꯤꯟꯅꯔꯛꯇꯨꯅ ꯂꯩꯃꯤꯟꯅꯔꯛꯈꯤ꯫ ꯍꯧꯈꯤꯕ ꯆꯍꯤ 2ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯕꯦꯝꯕꯦꯝꯒꯤ ꯃꯅꯥꯎꯅꯨꯄꯤ ꯂꯨꯍꯣꯡꯕꯒꯤ ꯕꯦꯝꯕꯦꯝ, ꯃꯅꯣꯖ ꯑꯃꯁꯨꯡ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯆꯥꯅꯨꯄꯤꯒ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯅꯣꯖꯅ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯕꯦꯝꯕꯦꯝ ꯑꯃꯁꯨꯡ ꯃꯆꯥꯅꯨꯄꯤ ꯃꯅꯤꯄꯨꯔꯗ ꯊꯝꯂꯝꯂꯒ ꯗꯤꯜꯂꯤꯗ ꯍꯟꯈꯤ꯫ ꯕꯦꯝꯕꯦꯝꯅ ꯋꯥꯔꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯆꯍꯤ 2 ꯃꯄꯥꯟꯗ ꯂꯩꯈꯤ꯫ ꯃꯅꯣꯖꯅ ꯃꯍꯥꯛ ꯂꯧꯕ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯃꯅꯣꯖꯅ ꯃꯉꯣꯟꯗ ꯑꯁꯨꯝ ꯃꯣꯏꯊꯦꯝ ꯇꯧꯈꯤ꯫ ꯀꯣꯔꯣꯅꯥ ꯂꯩꯕꯒꯤ ꯌꯥꯝꯅ ꯋꯥꯅꯔꯤ, ꯔꯨꯝ ꯔꯦꯟꯠ ꯊꯤꯅꯅꯕ ꯄꯩꯁꯥꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯨꯅ ꯅꯪꯁꯨ ꯃꯅꯤꯄꯨꯔꯗ ꯃꯇꯝ ꯈꯔ ꯂꯩꯔꯣ, ꯑꯩꯁꯨ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯒꯦ, ꯏꯕꯥꯅꯤꯒꯤ ꯌꯨꯝ ꯑꯃ ꯁꯥꯔꯒꯦ ꯑꯗꯨꯒ ꯅꯪ ꯂꯧꯕ ꯂꯥꯛꯀꯦ ꯍꯥꯏꯅ ꯍꯥꯏꯕꯤꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯃꯇꯝ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯇꯦꯂꯤꯐꯣꯟꯗ ꯅꯍꯥꯛ ꯑꯩꯅ ꯂꯧꯕ ꯉꯝꯂꯔꯣꯏ, ꯑꯩ ꯏꯖꯥꯇꯤꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯂꯒꯅꯤ ꯍꯥꯏꯔꯛꯈꯤ꯫ ꯋꯥꯐꯝ ꯑꯁꯤ ꯍꯥꯏꯔꯛꯄꯗꯒꯤ ꯕꯦꯝꯕꯦꯝ ꯄꯤꯛꯂꯤꯕꯤ ꯅꯨꯄꯤ ꯑꯁꯤ ꯄꯨꯗꯨꯅ ꯗꯤꯜꯂꯤꯗ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯅꯣꯖꯗ ꯃꯍꯥꯛ ꯗꯤꯜꯂꯤꯗ ꯂꯥꯛꯀꯅꯤ ꯍꯥꯏꯕ ꯈꯪꯍꯟꯈꯤ, ꯑꯗꯨꯕꯨ ꯑꯦꯌꯔꯄꯣꯔꯠꯇ ꯉꯥꯏꯔꯝꯈꯤꯗꯦ꯫ ꯕꯦꯝꯕꯦꯝꯅ ꯃꯅꯣꯖꯒꯤ ꯑꯣꯐꯤꯁꯇ ꯆꯪꯈꯤ꯫ ꯃꯐꯝ ꯑꯗꯨꯗ ꯃꯅꯣꯖ ꯂꯩꯔꯝꯈꯤ꯫ ꯃꯍꯥꯛꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯏꯖꯠ ꯌꯣꯟꯕ ꯂꯥꯛꯂꯤꯕ꯭ꯔꯥ, ꯊꯨꯅ ꯊꯣꯛꯈ꯭ꯔꯣ, ꯀꯦꯟꯇꯤꯟꯗ ꯂꯩꯔꯝꯃꯨ, ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯕꯦꯝꯕꯦꯝꯅ ꯀꯦꯟꯇꯤꯟ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯈꯪꯗꯦ ꯍꯥꯏꯕꯗꯒꯤ ꯃꯈꯣꯏ ꯄꯨꯟꯅ ꯊꯣꯛꯂꯛꯈꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯏꯆꯥꯅꯨꯄꯤꯒ ꯑꯩꯒꯒꯤ ꯖꯨꯏꯁ ꯂꯩꯈꯤ, ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯕꯤꯜꯂꯤꯡ ꯀꯥꯎꯟꯇꯔ ꯔꯨꯝꯗꯒꯤ ꯃꯥꯡꯈꯤ꯫
kaina thang da bembem upai later the police station da chatke police station atuna maraiba thirabi no fi asika complaint lawiramdre ayana kuda kadu the police officer adu unaraga complaint lawiu arabasu manoske mari mata thokpa lerambadagi manoske favor thaike unit manager police ki magok thongwa officer singdagi mateng ni badagi police station adu ki iwana FR loksin dana case ataduna manos phake police case de thamke police angak no fi asdi kanano hangki aduda mana igi isani haraki aduga police aduna napi aside kanano hang badam hakna yamno usit thawidra ma kanano khangti haraki asigumba case asi awang bo ki napi masa sing masing thingam dana asumna marai pak thiraga leire manipur da ki marland india da chaliba napi sing section bio asigumba nungsi lawdam langda thudana bahona bio living relationship thamdana bahona bio moidhem gi langda thudana bahona minasi bembem gumbi mitei chanu kya gi pirang yengba ngamdre atop pau amadana Assam Rifles na fake Aadhaar card reken thuai kre headquarters IGAR chaut ki makada Assam Rifles ki more patali ngasi border town more da fake Aadhaar card manufacturing unit ama thuai kre aire Assam Rifles ki cherola mana airibana Myanmar da ki Manipur da ain kan metop kya sangselagli ba ase thingna ba amasong assembly mikala si mai fa na phang thokna ba ki damakta Assam Rifles na border domination tawbi ki thabaka si yamna kansina chathare border domination ki saruk amoina Assam Rifles ki tropsing na Manipur police ka loina na jamsai pai te kawa ambagi dukan da fake Aadhaar card manufacturing unit hangdok lambadagi madu pathuaiba ngamkibane operation adu da fake Aadhaar card sembada sinaba printing material sing chauna atei polom kya so fangke paraba polom sing adu makhata na investigation ki tamak more police station da deposit tawkre aire makhata rakpa atopa paw amatana Karnataka da hijab ki wathok mahiroi singna piriba uniform na chana da kona khangan kre Karnataka government na mai loisang sing da hijab of yaroi hena khangan ki ba order adu ki meyuk da Karnataka high court cha tharke ba hearing adu ka mari lena ngasi court asige chief justice Ritu Raj awasti na mai loisang sing da mai loising da dharma ki oi ba firol sing set ba yaroi mai loising na makoi da piri ba uniform code adu ngang na sat ka bani aina ruling pikre court asida government ki mai ke da ki mai loisang sing da hijab of yaroi habo order adu ki mayuk da Muslim no vi mairoi sing tharakiba petition aduga marik laina na sathakiba hearing aduna respondent gi pege dage mairoi sing da ojas na hijab ubliba du namduna lakto an gadabane mairoi khakta da order asi confine to wa yaroi han court submission tawge hearing adu da court na petitioner amasung respondent animaki oina council sing na pirakiba submission sing adu taraba matungda mairoi sing aduna piriba uniform sing adu mairoi sing na ngana chatkadabani adu hariba order asi mairoi sing asige oja sing da di consiloi aire Karnataka da thukliba hijab rog mari lenana private college amada guest lecture oibo oza ama mairoi sing da hijab na dragana dharma gi oiba symbol sing utpa phirol sing sethana bakhangan ke baga loinana thabak ta ki design tawba lai khrabane Baragasida PU college ki mairoi amagi mohot sinduna affair tawkiba senior advocate SS Naganan na haikibada hijab ki issue asi Campus Front of India amasung masigi members in hautora kibane adu hariba Campus Front of India asi educational organization natragana mairoi sing mohot chinba organization amana ti hana phongdoke Karnataka ki Udupi da hogiba sahi ki December thada mairoi kharana hijab ufa haibasi magoi ki dharma gi oiba hakni haina mairoi khara da sunam da hijab umna da bain sinbagi thong chata ki adu ka mari lainana hena pakthok chawthora kibane tungda Karnataka government na public order pesa masung harmony da akai pi da firol amata mairoi sing da set pa yaroi aina athingba do thamla kibane Masina maram oraga wathok asi hena chawthor padagi hijab ublaga mailoi sing da class yawgadabani haiba kangbu ama masung madugi mayokta leiba kangbu amana Chevron scarf yalaga mailoi sing da kanarakpada natana mailoi sing nakpak tanaduna Allahu Akbar amasung Joy Sri Ram haina slogan lausinaduna tansan lainarakpadagi mailoi sing gi akoibada CRPC gi section 144 gi makada athingba thamdana makal khudimake pordes chathaba thingkibane loinana court ki meke ki chapchapu order tu leitriba phawpade mailoi sing da dharma gi oiba firol amata setba yaroi haina athingba do thamlakibane loinana Karnataka high court issue asigi matangda nakal ani gi wa taraba matungda ngasi institution sing da piriba uniform code ado mairoi sing ngak na chatkadabane mailoi sing da dharma gi oiba firol sinaroi dabani aina order adu takhibane license jawtana hostel chalairam bagidama mioi hom book tawkhre awaiba building da hostel ama mathau tapa document sing natakana district health department gi license jawtana chalairam bagidama doctor ma yawna mioi hom book tawre ani jum sagai na meta police na phangdorakle hostel adu gurugram gi paskaun tawro road laifa Palace was Palace ki awaiba building amata chalairam bane pharaba miusing adu doctor Dharmendra amasung
Edani betu jadapa masung sono ne. Miyo hum asina Sri Balaji Hospital ke mingda bed taragambari ki medical facility am awai baling da salairam ke. Masana physician amani anak claim tau jaba yadapna patient kaya layang bagal na normal amasung cesarean delivery singchu pangtok ton laki. Thajaba jaba arun ba pau am fang badagi. Si minister gi flying squad district drug controller amasung head department gi apun batim amana. Laiba pupun namita building aduna red chathagi amasung mafam aduda. Bidu jatab sono amadi atai nursing amasung cleaning staff tara thengna ke. Aribada contents asigi maroi ba pau khara asigi ba pau tamjari ba. Manipur Local News YouTube channel amadi Facebook page asidagi yangbiri pa punama pathaga sari channel lesson adum ta kanara badi subscribe to bitri subscribe to birong loina like and share to su kawi ga nupna po amokan thaga sari.